School authority na soibadagi mahiroi kunthra mathoi bosem na loba Hslce exam thaba fangkhidre amaromda thaudo sigi matangda bosem gi maikai digi asoiba amata lekhide school authority na mahiroi kunthra mathoi sigi class 9 dagi horaga mathau taba che chang amata pirakhide hairakli ngasidagi horiba Hslce exam thaba fangkhidraba mahiroi sing adu Imphal East District ki Sombung Sairem da leiba P Namjoklung High School gi mahiroi singni Hiram asigi matangda mahiroi singi mama mapa singna phongdorakpada exam thagadaba mahiroi singi admit card pibina ba school authority da harubada exam nong mawatlingai da pigani haiduna matam tharaga leirakhi adubu ngasidagi haugadoriba exam asi ngarang fauba admit card piraktabadagi mari lenaba singda hangnarubada form fill up ki sanfam bosem da pihaudabana maram oraga exam thaba yararoi hairakibani amaromda school gi secretary kam principal in charge Andrew Palmaina Fongdorapagi matung inna mahiroi singna matam chana form fill up ki sanfam piraklabasu mahaki ana yek yawuna maram oraga matam chana bosem da form fill up ki sanfam pihaudre last date loikraba matung da form fill up tawna ba haibada yakhidabani hairi Nakalamorom da P Namjoklung High School ki secretary kam principal in charge asi lamlai police na fagat khibaga loina na court putoklagani hairi board ki maikai digi su hiram asigi matang da inquiry committee ama semduna thigalagani hairi